अहानबद मरुब पाउदा ILP की बिल असी मौम मरिल तान पुथोंगनबा अखंगई सिंह तानदुना कन होनरी हाइना चीफ मिनिस्टर एन बिरेन फोंदोखरे येलोमी कननबा जेसी IPS ना संगसिलप खोंजंग ngasi अमु हौखरे Zen Institute of Dental Sciences ngasi Chief Minister N Biren hangdokre Khomjari ISTB की Manipuri पाव मियंग ताबिल सिंगु ताराम नोक्सरी हजिक पाव संतों पिजरी ILP की बिल असी मौम मरिल तान पुथोंगनबा अखंगई सिंह तानदुना कन होनरी हाइना चीफ मिनिस्टर एन बिरेन ngasi माके बंगलो द पांगथोकपा थम अमदा चीफ मिनिस्टर एन बिरेन फोंदोखरे मांग मखातान हाइखिबदा ILP की दाबी असी मतम सांगलब दाबीनी ममांग की सरकार की मतम दसु मांग मसामक ड्राफ्टिंग कमिटी मेंबर ओइरी हौजिक लेरिबा अदब सरकार असिना स्टेक होल्डर सिंह अमदी अखंगई सिंह यामना कुमना तानदुना अमुक हनदनबा मौम मरिल ताना थबक पाइखतुना येलोमी सिंह कननबा सरकार होनगनी मतम खरा इसिंग इचाव अमदी असेंबली लेखिबा अमदी अनोब सरकार की 100 डेज की प्रोग्राम सिंह पाइखतखिबादुना ILP की वफम असिदा थबक तौबदा खरा थिंथखिबनी मियाम गनोदना बिल असी माइ पाकना पुथोंगनबा सरकार होनगनी हाइखि जैसे ILP की सी हमना लॉन्ग ड्यू डिमांड है इवन आई कैनोदा ममांगी गवर्नमेंट डू लाइडिंग है ये ड्राफ्टिंग कमेटी की मेंबर वजर में ट्रीट से कोई भाप ताई लाइरिबा कोई इंडिजिनस पॉपुलेशन दे लाइरिबा ट्रीट से अदुबो हम सिस्टमेटिकली कोई तौबद्रका ले नहान बिलनी मदी आदा अदम कनो तोरगा पेंडिंग लेकरे बिलमा हलाइसी असेंग बदी हानगी लेबिरंबा गवर्नमेंट दुना अदुगी मोगी इलेक्शन मांदे असेंबली दा पुथोकनी अदुगा पास तौंगनि तौनगिबनी अदु somehow anyway ngamamdre अदु जे कोई अनोब गवर्नमेंट लाए बिल सिना कोई डिवीजन तो बना तब स्टेट से डिवाइड तो बना तब स्टेट से पुंजन मगल होइना ना इंडिजिनस पॉपुलेशन कंजनब से करी तौसिगे जाई फजना इकुमना मयाम कुं तानरगा मयाम की पोने सिदai da koina tongning kashu aduguma leite tawdubu systematically matam sana mangsan dang sana tawrokanda akhang ahi mayam tanarga mu hannadra bai taran adu kari tawsige na koi kanna government gi yengselli na Amaromda Yelomi Kadadaba Joint Committee on Inner Line Permit System JCILPS na lamdam asiki Yelomi Kadadaba changchilapa khongjang matam khara lebdiwa matungda ngasidagi mu hawkhre khongjang asigi saruk amu oina ngasi segarota leiba committee office tagi niyang khongchet ama chakhi khongchet aduda ningtham mifamda ILP bill pass tawgadabade lagliba panchayat ta mitom mirep oiba amasung vote thadaba yaroi haiba wahi kya donors indi ichi khongchet aduna kasampat yopada police ne thatpadagi wahi lekai lambi da chakhi committee ki convener Arjun Telebena promising the fondokibada anoba sarkar laglabasu thajaba pirapa khaktada yantokpa tawroi Yelomi Kadadaba bill senduna madu pass tawdra chanan bahadasi JCILPS की पांडमने मरेबक बरमदम नुशिबा मियाम की मुहूर्त ओरबदी बिल की मरु ओब खंगना थबक तवकनी हाइना थाजबले अनोब बिल असिदा लमदम असिदा लेमिनरिबा येलोमी सिंगी अपुनबना याबा बिल ओइना सेंदुना असेंबली रिफॉर्म द पांगतोक्तुना चना लुहाइखी इंदगी दी अमु मार्बल स्ट्रेटजी अमु पार्टीनी मसिगी ओइना थी मियाम दा को JCILPS ना आईपी बिल से बुक्सरी ओइना हम इंगना Just over there, I'm going to have that. So, you can have the factor, but this is the response. You can't tell me. No, government guy could do the possible. What is another like the give any Marxida, what can you tell me? But can't tell like the response. I don't know. I will not. Khongset adu wahing lekai dagi flyover makha laklaga amuk hanaktuna sega lambi taraba matungda JCILPS ki office ta lamthumphom oikhi Zen Institute of Dental Sciences ngasi Chief Minister and Biren hangdokre thomadu da Health Minister S Jayantakumar Parliamentary Secretary S Sushindro S Subhaschandra JNIPS की Director Professor TS Bimo amadi Zen Institute of Dental Science के Principal Professor M Angowonamaru of the Music and Sawyaki
Chief Minister Artificial Limb Fitting gi Department of Physical Medicine and Rehabilitation gi machine amasu miyam da kusinaki Jenims ki auditorium da pangthokba dental sciences hangtokwi thomda Chief Minister makata na haikibda isa na toba thabak sing isa na phangani kanada sumara thangjin bayaroi lamdam asiki khang hairaba doctor sing mathau da pung changba watpagi mami taba amadi punna thabak tabinabagi chanabi amal leitaba sina anaba sing na mapan lamda layang bachapagi achauba maram ama oiri Doctor Singh na thamoi singh na thabak tawiyo saka asina su Manipur gi miyam na yadaba thabak tawroi afaba Manipur ama ohen ba haibasi saka asigi apamba ni haiki. Please don't forget. I have done something wrong, but I have to face the consequence in future. I ngasi aran mama tawra magok te na khan achum badi chumna dum lakani ai nang lale na hairaga su Tomba mana nang lale harga so ai lalam jaga itu sumbu dum sumna lakani aduna ai ko kitang sumna sa se ko society kitang ai ko si amna ai aware state amadi oi bane Manipur human resource natural beauties life talent human civilization yam tino wang lai bane ko Health Minister Jayant Kumar na health sector da sel tumgi awat pa lebasu paikhat payaba thabak singdi paikhat kani MDS ki sel mangan bagi matang da sarkar na paikhalak liba thabak asi FIR lokali basingbu mara lere haibanate rajniti gi oina laman khumgi wafam su leite mari lenaba authority ama oirubugi damak tiget pada tangai phadana tawdaba yadaba thabak amagi batung ina lokhot pa thabak ni haiki diloina chief minister tawbunate chief secretary tawbunate myam lai khange kanar tawbuno chowki du dane Sida pamam manipa do tombo ko manipa da maduna to hum thok da bana mana soi tok silame adna maru maduna we certain area of suspicion madu lere adna investigation da masu yob batai adu kalki wa dane adna x at y net get z madu pallu bi wanate ase automatic chokki du pamam bagi to ne ai ne kai ma soi dana chokki du mamang da pamam mi or mata gadi naturally my name will be involved Lalu sini da thabak tawriba singna miyam gi yenga thabak tawsi haina Additional Chief Secretary Agri Sohel Adkar ngasi empowering farmers haibagi matang da pangthokpa sensitization program hongtokki thom da haikre Manipur Small Farmers Agri Business Consortium na Sindra Agriculture Department Farmers Training Hall da pangthokpa thom da Agriculture Department ki Director PH Rajendra Joint Director KH Mohendra Susaryakhi Director Rajendra Haikibda Agriculture Department ki official singna paikaliba thabak sing miyam da khagan bawatna thabak tawdabum uhalle haiki Sohel Adkar Haikibda Agricultural Technology Management Agency Atma gi official singna tawiba thabak sing miyam da ningthina yohonda ngamdabagi ahoba kaya university section mathok tai minute chumna chathagada sensitization program asi kana basing official singna loksinduna lomi singda ahenba loksing yohona ba honabi haiki It is not good. My suggestion is you involve Atmas in all the activities of the department. Give them so that that person becomes sort of a, because they are, why I am telling is that they are highly educated. That education will go waste if they do not get involved into more activities in the department. This is what I am doing. Secondly, as I told you, I need all of you to keep a record of what you are doing. If you don't do anything, and because now that we are trying to monitor that you are actually visiting the fields and you are really doing the work. If you are really doing the work, then we should see how the results are coming. If you have gone to a village and you have sort of motivated the farmers, how the farmers' position is improving. That is the basic bottom line. Why we are here, why we have recruited so many people. Manipur gi ngam khagi damak thawai na pantha pikraba athoba athobi singi senglabo momphomlen oriba ke krupata langban thagi haitha le thabagi thom ama lagliba tang tare ta pangthoknaba UCM na sem sakhre ayuk pung mapan makhai dagi hogodaba thom asida lamnam asida leiba tongan tongan ba frup cha sing civil society organization maheroi imalup sing ise singi lup sing amadi UCM gi makhada leiba lup sing na saruk yana ba UCM na appeal tawkli aji pawgi mak thana tem babriam tang lobzari
Little Island Nissan the Pangbiragani, Nasimak Lapiduna, test drive Taubiraga, comfort and convenience features in Kambiu, booking the Makalink Simbiro, Standard Robert High Secondary School, Kanchipurgi Manaka Leba, Island Nisanda, Bijiriba phone number Sida contact Taubiro. City Swara Jinga Masigi Yoshidi Tata Tisconine. Dudi Sanagi Mohut youngness in Viandre. Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 1, 2, 3, 4, 5, 6, 7, 8, 9, 10. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Foreign countries singda taubagumna iramda masidasu anaubo oina world class machine sizinaduna eye testing gi facility fanghanjari. Leo Lamlong Excellency Opticals, Khurai Lamlong Bazaar, Tinchit Road, Imphal East. Aisu mafamsida yengthokjari adumsu yengthokpiyo. Break itungda mayam utarang sari asi makhata pau pizari. English singa digata tarukta pangthokiba mitei mayki teachers eligibility test TET da mai pakraba sing oja oina loksingadabni haina kaisampat laimajam laikai community hall da wakat mifam sathakre. Mitei mayek teachers successful candidate ki secretary NG ibom sana phongdokpada mitei mayki TET da mai paklaba sing bo hojik fawba oja oina hapinana ba mari lenaba sing da kaya khana wakalabasu ngasi fawba khangsinadana leiri tha asigi manung da taliba dabi asi pidrabadi hena khongjing changsing gani haiki. Ngasi koi sargayo aina maye ki damakta loan ki damakta oja loksan biba ani subada matamade da sahi yaraga koi tiet pangthok ki banina sahi relax tawrakanda oja loksan ba adigi ahum subada bed dai komtok ba hari ba bed dai komtok ba ji koi haba matamda moi qualification da bed dai jaw ki da banina bed dai komtok pi rakanda koi oja si loksan biba hari ba tabak singa sei koi anjal anjana makoi da mari lai nabas dai koi CAP da koi wakat kare adu tabak wala pangthok ta banina koi anta ki lang liba September ki kuntha phawi manunda hari ba tabak singa si tabak koi on top pirapra koi matang het longa ma de wan da ki koi koi la changjan ba ya ba angjang kaya ma changjan lagani le lo chawat lo la ba sumai chawat ta koi samaj si chawat ba ya roi samaj chawat ba si da lon chawat ba da ka lai lon chawat ba ba se school college sing da tapina na ba lon mai du ba tapina no ja lai ta koi lon chawat ba ya roi bara ma tuna ये पाई को कोई की Manipuri से लाइब्रेरी में मिपम खुद ही मग सिविल सोसाइटी ऑर्गेनाइजेशन खुद ही मगना लोन में की वजह लो बचदा लगन है ना वो इधर का चंचल पूजा से मत ngasi ayuk pung nipa lop taba matamda Imphal West ki commando kangbu abana singjamai chinga mathakta bus amat check tawada nupi ama lupa lak mai rongi oigadaba heroin number 4 ka konana fare heroin number 4 adu mayom sadoklo puramani hari fare ba nupi adu di kim khochil chahi ni fugataruk mapuroi ba let ngam kowi Palergi Momloy Kulagini Nupi adu go loina na fagala ba heroin number 4 adu Imphal police station na kusinakre Lamjing the finance na satar kiba nomini ki training program ngasi classic hotel da losin kre thomadu da Lamjing the finance ki manager Tes Kumar managing director W Herojit SDFC Singnong branch ki Gopeswar Sharma susogya ki pangthok liba training program asina thabak phangdabaki masing khala makai di hantanba ngangani haina Gopeswar na phongdoki Isa hana financial literacy ki matangda yang pasna kupna understanding o minaraga makha tabada aikoina customer da pirapa natraga aigi outline downline hagera aigi makha taba business expansion da pateng tawgadoriba beneficiary side application applicant sing hagera
मखोई दai कोइना फजना करम हाइना कमाइना बिजनेस कमाइना ग्रोथ होबदगे हाइबदु Garang numidang wairang pung mga makairom tabo matamda Thawal Kamado amadi Kunthaga Mapan Suba Assam Rifles na KCP gi miyoi ni haiba Sengmaijing Bazar dagi livestream tobisna ko miyoi ama Sengmaijing Bazar dagi fare hari Sengmai Kendra gi manung chanba Fumlong Ward number 1 gi Bota Tramapan Electoral Road lagi kaktalam liba ase andak bo thadaba phangandrabadi makhal makha kya gi khongjing changjing gari haina ngasi Manipur Press Club ta pangthokpa promising unabda Fumlong Apunban Nupi Samaj ki Joint Secretary Sunita Devi na phudokre hiramasi gi matang da DC da wakalibada matam hengkre haina khangalakhi local MLA da hayabasu thabak oina pangthok piraktre mari lelam sing ngi chidyu haiki dadi changa ga ni phuma thoi haidana tharaga thambiraga ai gi manung da ai gi list oina semak pa matam dadi changa ga ni phuma thoi ji subiramdre haiba miyoi 18 ase yaubiramdre adubu ai hojik makhoi 18 asi hingna sibana thare haidana koi bo thada ba yadrabanina yare ba makhai di koi moi 18 je bo thada ba yana na bagi right tu masagi right pu masada sinabiu masada bibiu bo thada ba ji yahanbiu ai ba se ai koi press media mayam da ju thamjage miyam aduga masida mari lainarba authority singna miyang jangsin biro aduga sarkar na ju government na ju miyang jangjan biro haidana haijaninge karigumba ngasidagina numi humni phawgi manungda sarkar na amadi mari lainaba authority singna amadi official singna miyang jangsin birakta bataragadi aikoi masidagi hena akal ba khongjang kaya ama jangsin jarakani haiba wafam ase ai thamjagi ngasi Ambestagi Maikaidagi Chief Minister da Sergi Batin Khusinabadu da Ambestagi General Secretary Santakumar yauna atai thaububa sing amadi oja kya suloinaki hojik fawda Chief Minister gi relief fund da miyamna lupa crore ani hena mateng panglakre hairi Ningthokong Municipal Council gi chairperson na Luchingba Mihut Kambu ama Sikkim gi damak Imphal thadokre Mahut Department sponsor tawduna Municipal Council singna makhoi gi mafam singda luna na thamna ba pakhalakpat khongthang gi marung channa Ningthokong Municipal Council gi miyoi singna Sikkim na matau karam na luna na leibano haibadu khangdok na ba khongse da jusat kibani hari mafam aduna karam na luna na thambang ngamli bano haibadu khangdok na ba matungda Ningthokong Municipal Council dasu thabak oina pahektani haina Council gi chairperson Kangbam Bani Singana khongse da gi mawenda na ISTV News ta phungdoki City building gi makhada ikoi ngasi satkadoriba Sikkim journey si makoi mafam dugi aru hel gi phibam da ikoi gi Ningthong Municipal Council gi councillor sing amadi staff sing punna ikoi mayam ngasi gi pung nipan mapal asidagi ikoi khongsalaga hapta amagi jar ajilo sila padma go pawang pon pizari ILP gi bilasi mong malita na putok na ba akangai singtana dula kada honari haina Chief Minister and Bill na phongdokre Yelomi kanana ba JCILPS na changchilak ko khongjang ngasidagi amuk hawkre Zen Institute of Dental Sciences ngasi Chief Minister and Bill na hangdokre Pasigi nadi haji pabu nadi ISTV pizza Manipuri pawu matang asi do sinjari miyang tabi sumbu amukana khumjari